ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯁꯤꯗ ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯔꯦꯕ ꯁꯤꯗ ꯎꯇꯤ ꯑꯁꯪꯕꯁꯦ ꯆꯥꯛꯍꯧꯅ ꯇꯧꯕꯅꯦꯕ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯗꯩ ꯁꯤꯗꯅ ꯀꯥꯡꯍꯧ ꯂꯩꯔꯦꯕ ꯀꯩꯀꯥ ꯀꯥꯔꯣꯟ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯔꯒ ꯉꯧꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯐꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯆꯥꯛꯁꯦ ꯁꯤꯐꯧꯇꯅꯤꯕ ꯍꯤꯟꯖꯥꯡ ꯉꯥꯛꯇꯅꯤꯕ ꯍꯥꯎꯅꯤ ꯑꯁꯤꯃꯨꯛ ꯈꯨꯍꯥꯎ ꯑꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯒꯦꯔꯥ ꯑꯣ ꯀꯥꯏꯗꯅꯣ ꯁꯤ ꯐꯤꯁꯦ ꯏꯟꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯖꯔ 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 ꯅꯥꯜꯂꯦꯕꯀꯣ ꯐꯅꯦꯛꯇ ꯆꯦꯞꯁꯟꯒꯦ ꯁꯤꯡꯖꯨ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯉꯔꯥꯡꯒꯤ ꯋꯦꯗꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯤꯜꯆꯔ ꯃꯌꯥꯏꯗꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯎꯋꯦꯕ
ꯆꯥꯛ ꯂꯣꯏꯈ꯭ꯔꯦꯕ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ ꯍꯤꯟꯖꯥꯡꯒꯤꯗ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯥꯎ ꯆꯥꯛ ꯌꯥꯝ ꯆꯥꯔꯔꯣꯏ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯔꯨꯕꯅꯤꯅ ꯆꯥꯗꯤ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯁꯨ ꯆꯥꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯔ ꯃꯌꯥꯝꯅ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯒ ꯁꯤꯌꯔ ꯑꯦꯟ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯏꯁꯥ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯦꯜꯂꯦꯕ ꯆꯥꯛꯇꯣ ꯌꯥꯝꯗꯕꯅꯤꯅ ꯀꯨꯏꯅ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯥꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯦꯗ ꯃꯤꯅꯤꯠꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗꯁꯨ ꯋꯦꯗꯔꯁꯨ ꯌꯥꯝ ꯐꯠꯇꯦ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯀꯟꯅ ꯑꯗꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯥꯎꯋꯤ ꯍꯤꯟꯖꯥꯡꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯍꯤꯟꯖꯥꯡꯁꯦ ꯆꯥꯛꯍꯧꯅ ꯊꯣꯡꯕꯅꯦꯕ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯎꯇꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯃꯁꯥ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ